Infrastructure की मटिक चावा लेबा मफमदा long term policy amagi makhada tambi takpirabadi Manipur daki international thaki afawba swimming puthokpa ngamgani haina Sai SAG Center Imphal gi swimming amadi diving course and Devesorna network asiga akhanana unabada phongdorakre Coast Devesor Wangkai Ningtem Pukri Mafalda Leba Laikhidraba and Mani Amadi Apopi Kansalgi Masanupa Ani Subani Ahanwina Ningtem Pukri Mafalgi Center Swimming Club da Apokpana Pusin Biduna Masagi Zahinipal Subada swimmer amma oina khongdaba horaki Manipur da pangthokiba North East ki oiba National Talent Search da mioi mari khanbada mahak yauduna Bharat Sarkar gi makhada scholarship phangduna class 6 dagi 12 phawba Lucknow da lairik makha tamloraba matungda sok lising amaga samapan Manipur tara manga da pangthokiba National Championship ki freestyle da gold medal lawbaga loinana national record thamki Sok lising ani ga subna taret August thada Sri Lanka gi Colombo da pangthokiba Mapal suba Asia Pacific Swimming Championship da saru yaduna mari suba position taki Sok lising ani ahum amadi mari da NS Patela da diploma in sports coaching swimming da course loiduna sok lising amaga subna tarani thoi gi August thada Hungary da pangthokiba swimming coaching gi coaching camp Australia amadi Malaysia da pangthokiba international judge course da su saru yaki Devesona makhatana phongdokhibada course ama oina hojik phawbada international thaki swimmer manga puthokre loinana mioi kuntaresu thabak tawi khudong chaba phangankhre haiba wafamsing phongdokhi graduation or matungda NS Patiala da NS togi swimming coaching ena haiba lamsida 2003-4 dai lore matungda side voluntarily service oina matungda 2007 da national games da achievement silver ni bronze ni lobudagi we India government na ai contribution da location bidana mai to na laki amasung matungda di exam thadna regular gi post lakna exam thadna ngasi di regular gi course oina swimming course and swimming diving scheme si paidana Nordic swimming academy sports academy ba koi gi sai gi Ministry of Government of India gi si makada ay gaji lejali 18 years suragadi magi khui pusi magi kenoma tokdaba yarakta tangka ama lakpanina hai lamsida changgibana yambo oy chorakpuda ngasibok taina khamda angang kuntaruk kuntareti dum service ta nina ngasibok semjagre International Thaki body ama oiriba Phinagi makhada haukiba sahi lisingani subna tarukta Manipur da leiriba swimming pool singi matangda course singi oiba seminar amadi clinic pangthoktuna German gi expert na yengchilaba matungda sok lising amga samapan Manipur tara mapalda Manipur da pangthokiba national games da chakiba swimming pool khakta center oiduna leiriba asisu hoji construction auduna leibana Manipur gi swimmer sing practice tofam leitabadagi model college swimming pool da practice phangwadagi handakta Bangalore da pangthokiba national championship da medal ngamkhibani haina mana makhatana phongdokhi swimming ay masana jidi S group akhagi chahi ni pa mapan dagi horoko si keno ma leibani na akhagi long term development process ma gi sem da wi adamni na chai uhum mari mili changi national level am da phangno phano tamda aduna sigi lakpo si khoina ability test ma loy ma ki ability test akhagi yam flexibility oiba adumba flexible oibsni hele akhoi tektung chasan chuna buji ni pudal leishna hana andi leramde adu hanak UGC makhada college ka da khoi school swimming pool na chingju sagale adu handaki sahi sigi akhoi national sub-junior sigi participate tawno hana bada machine repairing na laigibna matung maram moidana khoi yamna chau mai mayunagi kaiguma modern college amadi senior college leramdragadi khoi team si akhoi phangli medal si phanglamdabji yayabu Thagachari makha taba pawda ngasi nongmagi oiba e ngasagi paw ICAR Lampel Patagi Pangba Pawda Ngasigi Kwaitigi Sakiba degree Celsius Punipaldas Mixwino Kwaitigi Ingba degree Celsius Punitoidas Ahum Nungshita Yauba Ising Manilgi Sang Ayukta Sada Matputarani Toy Nuntilda Sada Humputarado
ngasi nong chukipagi sang 3.6 millimeter ni. Hauji aroibada maroi pa mukhana. Public Health Engineering Department ase PPP model da chalaina ba khana ba hori haina department ase Chief Engineer S Sunil na phongdokre. Yaripok High School ki campus ta power substation sabi yare haina khongjang sangsiliba JSC ki advisor ki yum ki gate ta sakang daba singna bom pokai hankre. Amadi masuma ben dup saduna hingna ba khona ramba masuna mamit uraktabadagi mabokna awaba polum puduna masubu senaduna lehore. Ngasi ko na ISTV na pizza pa mata solution jare miyang tabiri ba singbo mukahana khurumjare.